Manipur Mountaineering and Trekking Association of the Impact TV Samnaga Pangtok Sariba, Manipur Sangai Festival Mari Lena Usariba, Impact TV, evening with stars, class of stars from the Ming Tabu Kai Punamapu, Kekatokson Mam, Ram Noxabolo Nikonana, Kaikum the Busari, Nasigi, and evening with stars from the An Mukta Putoksariba guessing a say, Tonga personalities in Habitare, Adabu, Sports Ka, Mari Lena, and the guest Onka. I'm the Kudol Tamsage, Hanba, I hek, Tangana, I wait the Lengsin Biriba, Gesasi, Matam Sangna, Manipurgi, Tongan Manipur Katanatana, Free TV, Indiagi, Mixed Purakraba, Pritiviki, Pampakta, Dugla Mixed Purakraba, Purakrabi, Mount Everest, Free TV, the Quaini Wang, Badunaba, Singadu, Karanabuhonabada, Yamna, Katokipa, Tawai, Yaksang Yauna, Honakibi, Adumla Manipuri, Tanglaba, Mamam Loyamakani. Mingway Hangasarabada Gurumayum, Anita Devi, Santa Bungasi, Sosida, and the Tramo Selina, guessing in Mayada, Langson Biriba, Namarapam, Sinkanganba, Maxu, Hariba, Mount Everest, 2013, the Zoe Toduna, Manipur, Indiagi, Adulaba, Yamtana Parini, Venena, Mahakusu, Masiki Sosida, Tramo Selina, guessing Matai Langson Biriba, Nuxizraba, now Habitare, Mybam Sinkanganba, Maxu sports climbing, Hariba Benasida. Tongan ba Free TV level da international player mo ina dunlo saru yaro bagat Asian Games sa saru yaro ba Olympic Games sa Japan Olympic Games ki target toribulun ba Manipur gi tangla ba mapari sini ahan magta guest humapu Impact TV amadi MMT gi maikay gi taram noksari lena ahan ba koina wari sanazab yamna sum family digi hogzara ke yam tamna ado sima gurumayum anita digi ahan tazaning busi hari ba sigi Horapam Aduga Hosik, Ladybug, Karamina, Kari Lady Yam, Tentana, some of the Tambi, Arnold. I have gaming Gurumayum Anita Devi. I Uripok a chom like I the Pokibani, housing not terra sapam lecta, lay I music education department, school education eski, a Disney director. Jamno I say, Spina, Semanitana, I quite Nazaraga, what is Sabaki, Kutuk Sabama, the Mayamda, I don't know, we say, Semagi. Si wari aduga mahaki mayamda dunglaba wakalon phongdokna bagi tansa ama pibi basiam mathangda koi namarapam singkhai gamda laksage leifamna kadai waidagi no duga isama kusi kari tawri du isai sahi kya subire thambi aigi ming namarapam singkhai nganba aigi leibamna patsoi part 4 ai father ming na namarapam tomba ai sama husi MU da master tawjari aduga MMT ki climber ama oina dum laijare husi just still stay oina husi lady ba climber am oina dum climber oina du MU Manipur University master tawriba mahiroi oina leiri bane ba takasari aduga koi maibam sikhainga matiki su mutazage sikhainga magi leifam sikadai waidagi no sama kuji class sahi class kya kamain to biri aduga kari mathangi achievement haibata sports achievement aina mamangda panjabada chithau yaro su tang thambiyo ai ming maibam sikhainga ma ai thanga bazar dagi ne ai class 12 kajari hojik new light public school da duga aigi father ming na maibam kubi heiba duga mother ming na maibam Sangita Devi duga ai hojik 2015 da Asian Youth Championship da speed climbing da gold am phange duga 2017 da Asian Youth Championship da dusu aduna Singapore tawgiba adusu speed climbing da gold am phangje aduga Japan Olympic sidasu adugi dabakta su dream tawriba dum laba climber am oidoira karmai tawi handaki Tokyo da pangthok da Olympic se magi selection je handaki matangi next year gi hojara ni Tokyo da world championship ha bam silai adugi podium da ta mi gai oi Olympic ki moigi selection phangada yam nungai sei ngasigi Manipur Mountaineering and Trekking Association ge dungla asangba sanaroi sing aduga asangba oja sing yam nagwana ona birakwa sing la bahariba Manipur Mountaineering Trekking Association semjarakpa adunglaba sanaroi singni haibetare adu ngasi khoi so usari mafam asi maksu sanaroi singidi laisangni haina khandariba Khuman sports complex ke koi MMT gi adunglaba adventure allied and adventure sports ke adunglaba pambaktani usari basi loina ngasi gi hariba Impact TV gi so sida yamna koi sponsor to birakpa haitare powered by Unaco School Maitram Amadi Elora Hotel More Loyana co-sponsored Sri Caesar Hospitals and Research Institute Loyana Classic Group of Hotels ISPS Loyana sponsored Likla Samaina Koi
mayamda thamjage loinana ita da laksani buda sagi sports ki sina singka bagi hai tare masi singka bagi side da hana hita hina bir prakar maina masi sois toki hana lairik tambagi stage da lagma tamda sports amagi advancing khalakma matamda karam karam events karam bana sina torok pasing si direct hekta singka bagi sita hina masi hena hana hita mai pani hena sangai bir khir laibra ado karam maina masi ki career si kamai laki se aina singka bagi career si taseng na harabadi khoi ngasi Manipur Mountaineering and Trekking Association si Uripok tagi hogdoki bani matam madugi Uripok ta association si 1980 da Furarapam gi mamtop tagi hogdoga matam du dai mayam gi training tawbadu ai gidi yunga yam nakna banina ai ujay adubu 80 gi moina ihalamba shiroi expedition du da ai di yaw kano da normally na yaw de du mathangi 81 dagi ai si join tawraga ai chatna ba kanna do ngara ngara khoi ge dagi mi pingmali chat kanu harasu aina namdana 81 dagi ai join tawraga Imphal to More gi trekking du dagi ai si yaw bo hojaki bani adu dagi leptana dum 1981 dagi leptana dum MMT na shinba thauram macha macha trekking macha macha matam du da mountaineering si kai noi se khangkhide adubu adugi matungda MMT na sum chakhalapagi matungina 1984 da MMT na huzik MMT gi training wing ama oiriba Manipur Mountaineering Trekking Institute si linkhat pagi hal hanba matamdu da IC MMT na sinwa first adventure course da adventure course trainees ama oina yauki matamdu da isi masi sahi kya mu ai si matamdu da class 7 tamjare tam tangari adu da first adventure course tu yawe adu yauraga ai si mathang mathang adum yawe adagi ai gi oja mayam na takwe sum tawbudagi kano da matamdu da laibok pha bai tare mayam na di khangham Manipur da di tang na thoki ihal han ba MMT na tawraga Mr Tenzing ihal han na Prithvi gi ihal na Everest ka gi ba Mr Tenzing si khoi gi lamdan institute si mana inaugurate tawbi gi bani adu da course yaw ki adai da nawangambu matamdu da hujikti moi animak amta laitre moi animak si lai aduga khoi gi course director oina Mr Nimata siena tawraga khoi gi training du MMT gi oja ahal instructor mayam duna punna tawba course tu da yaujaki adagi di laibok pa bai tare adugi same year 84 du loiraga 85 ki hogalakpada June July adaida MMT na tawraga khoi sponsor tawraga Darjeeling da Himalayan Mountaineering Institute Darjeeling da isi amuana adventure course yawbo phangki aigi manabi jikchu sai da sidalai saitaba ma ga khoi ni MMT na thabi aduda aigi maduda ai chimai de chatla kandu da hena aina chingganing bagi kaino da 1984 si India gi oina ihalana India na ihal hanba India gi joint Everest expedition sin bada India gi nupi ihalana kaba neba 84 sida adubu laiba aigi laibok phauba haigadra adugi 84 da chaluba India gi halana kaba team du Darjeeling sida International Himalayan Mountaineering Meet ana Prithvi gi phauba imal hilali ai unaki jungko tabai mafam du da thengna ki hal jungko tabai ai sina Prithvi gi hal hana Everest ka bani moi mayam si Mr Tenzing na matam du da ai course director ore ai si Manipur adum chai da lairik tam jaba Manipur gi boton sana school da matam du da tammi duna tam bani na loan gi problem lai rasu ai gi physically kano oi bedu da ai si moi mayam sina puraga akhoi si hariba aphaw climber mayam du Mr Tenzing na puraga unai adudai de sum feeling ta gora du course tu da ai si A grade fangdana mathang sum madudagi basic advance mathang tarok paduna MMT na sinba ihal hanba ai khoi gi Manipur machang atagi oiba 1988 ta Sikkim da chatpa expedition ama ina saruk yazaki hariba expedition sina ai gi ihal hanba aigi oina ihalan ba expedition ni madugi expedition duna aigi turning point lama oiraga matam hujikti chingaba gi kano je basic advance loiraga kano tawradi matam du di India gi expedition ama saruk ya ge harabadi basic advance loiraba aduga A grade fangba loina na akhoi gi recommended for expedition na akhoi gi certificates da loina igi dubu yamna adugi 88 ki expedition du da aije du kano duna tar kano ma oiraga India gi oina nupi ngata gi oina expedition nama singani haibagi call letter si MMT da laki matam du da di ai si Darjeeling da ai sum matam macha guest instructor oina chale
adai call letter lakpasida idim 21000 yaurudradi expedition du participant to boya daba adu bu laibo phaba haidra aigi mathakta lairamba oja umeshwari oja bedam ni moi di amu ahal oisalakpa moi government ki thabak tawgiba aduga aigi contemporary aigi age group tadi 21 course to busi nupi lakta ai tomda oibdra ai si MMT ne recommend tawraga hairiba chingkabagi kainosi yaure adagi di ai Darjeeling da laire ai semai na su oja sing duna ai gi mingsi India gi expedition du recommend tawre aduga akhoi gi expedition si 90 91 92 93 ni 91 gi pre average da yamna tab oiba competition ama oi ki haibadi India gi mafam khuding maktagi mi akhoi member 105 sigi manungda akhoi north east gi akhoi mari khatani Assam dagi ohum amaga aiga yawe adubu aina shimaina chingkara ama oigani haibadi adum gandu hogdi aigi wakhanda khallude haibadi expedition du ai Everest expedition ji yawbo phangani su khallude haidi akhoi gi mathak tagi hanna train tawraba aduga ai makti aina pokchari basisu yamna low lying area Imphal city si 900 feet mutang wangbani na chana gadra adubu kamaina tawbuno isona pithorakpa mayamgi aigi hona jaman adagi mayamgi Thousand Hibatara in a climber over Pangisi. The minor Tauraga 93 gi finance selection, the Yauraga in the Chinkaro Ema, the minor or a Kibble. Yamna Puninsiba, Hector Hyderban, average Sarisi Yamna, Ying Botikina, Kabagi, Chinkaro singing Punsi the Suadunaba, Mount Everest, Kaba Pangadi and Conservatu, Bapumpana, Adu Oibangam Kibatu, Honor Puti Mangala City. Ariba Sema Anitasi Mayamna Su, Hogi Sakang Maikang Bibaduga, Yamna MMT Yasangba Tomi, Aduga MMT Yasangba Mahiroi, MMT Yasangba or Niger Moino Ladiba Asida Mayamni Se Anitana, Wanazak Paduga Mayamgi, Manipur Miamgi, Tagat Wahi Tozalduna, Nasi Films Yobi Hiva Pam Tambiba, Yamnai, Matansi, Namarapam Sakanga, Madamu Laksage, Madudi, Semasu, Haripsinkaro Yamagi, my Wakalondu. Mind the tongue, but the Urapatagi, had a Pamaki, but the some lucky, but not a piece sang, said Pantung Pam to the Haribakan, go to the Piki, Adubu, Sinking Magidi Karamai, Masisi, Hector Hana, I sing Kabasima, Actor Selection Torgan, Hockey Sana, gave her so boxing to give her so upon Pama sports is bad. I am Neduga, Hariba sing Kabagi, I tell you, Masi the Swiss Toki, Karamai Lucky, Masi options, Karamai Lucky. Masi mountaineer ama way ba se inspiration ama chang hai tar inspire torok pa ma chang he ba eta ching ama ure na koi ne eta kaning ba je pok pa nate ba inspiration am chang he aham da ai gi baba se koi madam moi ga first adventure course ta yaumina rak pa madam na song sai de wari living re baba gi ming si na mai rak pam tom ba baba se MMT gi founder member am oina work torokpa aduga mountaineer masamaksu mountaineer ma oirakpa babana matamduda Mount Everest se kage na agi youth parent chida khan gi bai tare abdang mountaineer ma oiragadi magi dream se Mount Everest ma summit to se 90% mountaineer ki dream ne Mount Everest ma prithvi gi khwai gi wang ba sing ama summit to bai se mountaineer khudi ma ki dream ne ba adumai tawdana khoi pasu matamduda dream tawraga MMT gi akoi pa ka tang na te MMT gi agi ahal loira ba ajasing pulap meramani tawaiga pulap pullaga maina dream ama khak sagat lakhi ba hai tare adugi dream se Manipur da po ba hai tare aduna laibak thi ba financial gi support laita ba adugumba problem me ama face torok pa financial assistance usolak pa aduna maram oiraga qualified oidaba dinate akoi babaga loina ba mountaineer matam du ki MMT gi founder sing se Mount Everest akoi dagi hena matik saraba ngata ne ba akoi di laibak phabagi maton yaujaba ne ba koi dagi hena matik saraba mayam lay moina financial support phangi dabagi kahodaba adugi dream se akoi bana lairamba du aina ai phenam chawraba ai mountaineer oige khande noma khak koi baba gi photo sing se sumaina ahamada de ai langtho me yeng ba khot pa kem tawde haidi baba gi sing Kabagi my adventure ki keno ko mayam se photo memory mayam se yes akoi bai profession jai kaino khang dai respect tawde ahamada ai kaino khang de pi bani na understand tawda no ma koi bana thoi ai kitang nuai ta nai ngon da wari li sumaina ai dream lairame nang amtang hono kholo ngambre ngo kholo ana ai ngon da advice bb bai tare adagi ai se amtang di try tawge na hire kan ai first adventure course MMT na siniba madam when original first adventure course ne ba
aina yauzarajina 54 after 50 course matungda 54 adventure course da yauzaraga aduaina inspiration je mathang mathang ai baba gi dream se amtang di fulfill tauge haira aina maina dream se lakhibane aduganda 2013 gi first northeast Mount Everest expedition entire northeast ki oiba koi entire team ama matamdugi MMT gi president ai gi waza Dr. L Surjit na pull toraga northeast la leba state mayam sidagi qualify oiba climber mayam pukhatlaga akoi climber punna 11 climber se Dr. L Surjit ki lamjing makhada haitare magi minyang makhada northeast council na sponsor piraga planning department tawraga minus akoi da sponsor pibiraga 2013 da akoi je Mount Everest summit tawba ngamjagi bane haitare aduga ai gi training gi background ai NCC da gi haujare sizu lai MMT na thabi bane NCC da gi MMT da chela e climber khara pa me Manipur mountaineering da climber khara pa me smaine NCC gi Everest expedition lai haiba da gi mai tawraga MMT da chela pi da ai je akoi khara khangkatlaga thaba da gi maina selection mayam tawra matung da amuk MMT da mu hala kan da MMT gi banner makha da hojiki Mount Everest summit tawba ngamja 2000 kya da no summit tawribse 2013 da adu matam da aina 2013 da ngasi da gi sai manga ne 2013 da summit tawbase aise India gi oina khwai da gi youngest Everester ne na news da lautoki adu ai sana ai youngest ATM tawba nate khangma nate just ai gi dream di ai gi father gi dream se fulfill tawba yes yam nungsipa mama mapana poksaba masabana mama mapana khalaba wakalon tunghogdraba ningba tunghogdra wakalon do masagi haktakta ningba thungakba haibasi yamna tanga thokpa thodoksin manungda adum salamgadra na khanjai aduga hariba baba koi singkhai gan bagi baba namarapam tombana oja tombana khangi wakhan do masana esip tarokpa summit tu tarokpa matam dadi khalang wakal mamitagi mapitana yam nungai ba harau badugi adu mikup amadi soina oirangane haibasi ma kanjai mathang se khoi gi singkhai gan ba second singkhai gan ba haiba tare maibam singkhai gan badam laksage khoi gi tongan tongan ba karamaina hariba sports climbing hai tare masagi sema nita aduga singkhai gan bana mahaki hariba option je choice torok karamain lakhi bhai lambi makhak hai adu khoi gi maibam singkhai gan gi karamain lakpi ki masigi se ai han sport climbing sana ja puje 2010 dagi hawkhine khoi gi yambam su sport climbing ji sana jai dagi aise magi matung chum ilakpa angawai da mana japda sum yengba chachaba aduga aigi 2010 dagi state level Manipur state level climbing competition ama pangthok sagi MMT da MMT na sinjawa ada ahan ba aigi competition oijagi practice to dibida dum ahan ba aigi experience oina adu competition yaujarake adu da ai 7th rank taraki adagi ai adu state level da yaw tung da tha ani hum le ga ai sum tam tamna climbing gi practice to ki Manipur Mountaineering Taking Association da hui kangla ro walda adudagi ai 2000 Manipur da sinba Northeast zone na competition ama sinjay Manipur aduda ai ahan ba Northeast zone haina yaujagi aduda adugi Northeast zone competition gi da first second third tar matung da khoje national gi ona khanga da ba aduda ai ahan ba Northeast zone de adudari ai national gi selection tawjagi deba adudagi chahi ama matung da ai train tawaga practice tawaga matang 2000 kenogi 12 ti Northeast zone sida ai ahan ba national jakhi ahan national chatpa matam sida dum ai national medal phangakhi silver medal ama adu khoi climbing sida event ahum le bouldering haba ma lead haba ma speed haba ma khoi bouldering sina khoi gi 15 meter ki manung da oiba height oiba adu da yamna short oiba yam tenba move oiba adu yamna luba ma sina adu ga khoi gi speed hai sina ngamjabi athuba mong da ka do ba adu mai route lei asi route che entire wall chap mani mai route che adu gi route to ji Manipur te lei jadri na khoi adu gi training ta gi Delhi na ta Bangalore chalaga tawje baroina asagi singkhai gan mangden inspire to ba makhak haidi maduda yengminaruba makhak haigi beto madu kanano ming pan gi bai ta hodre am taga kadi chamin yeng ma chalui na haiba wafam do adu khoi yamne khoi ningomam chitrasen sing ningomam chitrasen ningomam chitrasen gi wakalon degi hariba sing kaning ba de sports climbing gi seida choice torok ne ha wafam ne marak sida khoi gi ngasagi sports stars sing marak ta su mo khoi gi mayam na khwai degi hena pamna ba
singer singi barakti ge koi madu koi invite tawsarga ngasigi so osi mapung phana hona jabani loina marak sida ko khasage Kennedy Khuman lekhan pirak se Kennedy Khuman busu ngasigi so osi da saruga minasi welcome Kennedy bu taram noksage loina nagasi kisi Kennedy kisi akoi katang akoi sida ngasigi guest sing sida hajab tare interact to bugi kudong sab samda ehak na anchor oicheri ba host oicheri ba ehak na ngak tang bugi kudong sab na ta ba akoi ki sports da karmai to itu sei sakpuga sina karmai to hai bisiki platform ama soi koi semjening ba hai tare ado ahal mada akoi ki Kennedy lak pira bani na ahal mada akoi mayam na su hek taning ba sports laga sports da thori ka badu na ta ba aduga thori ka pham du laita ba sengna har ka da aduga Kennedy ki di koi option ama saw na thamjaraga aham se koi ki sports ka mari leina badai tare tlaibak ning ba bugoro kasi sports ki thawai hapiri ba masi tongan ba kano tagi hai tare saisak pasing tagi adagi well wisher sing tagi sports ki kano si thawai hapa mayam su ledo Kennedy ki si koi ki sports ka mari leina ba laibak ning si sanoi su yokhat pi sai am tang mayam da lan thok pi ragadi masina koi yam nungai sagani khanse thank you aham tada koi ki Manipur ki star viva Ozanita adagi koi now chingkhai ngan ba adagi ni su ba chingkhai ngan mantu ma ki mokoi unabagi tanja pivi ki dang ta koi impact tv amasung mmt bu hanana thagat pa phungduk sari koi ai isai ki career yamna sangdri hogulak ta jungai ri koi yamung ar ki imuni biba koi yaksang gi matang da yaksang asi koi color gi kumai nate masugi kumai nate koi sana khonabagi na hena maruni haibagi matang di ibi sai umkhak mate amtang saksage hai nai yaksang di machugi kumai ni ai khoi lamdam da di sana bana maruni machu sanaba mitau tamba pam khi de luching bahijam irabotna machu sanaba mitau tamba pam khi de luching bahijam irabotna luching basigi khongul iduna chachi ai khoi pulasin jel manarasi lo thot lo lampak pulasi ai khoi laikai puladi lamdam ama pungani thank you yam thagasai adubu Kennedy na ha lebi pa hek sangkhalak pa khoi ni isai da hana mayam da kudol tamjabasi masing loiba Kennedy ki matang da mayam tongan ma ki matang khangbi basu leiramani tabudu stage sigi oina haitare ngasi so sigi oina impact tv na usari winning with stars class of stars powered by Elora Hotel More amadi Unaco School Maitram loina na co sponsors Sri Sisa Hospital Research Institute classic group of hotels amadi SPS loina na MMT kusam darga usari ba Manipur Sangai Festival 2018 ga mari lena usari ba so osida haitare Kennedy ki oiba performance magi konjel taragasu Kennedy kanano kadai tikino mag segi career se karmai hork habisi mati masi ahanbada hangzau hudabagi waru biganu second step second round da tang thambiyo mayam ge khoi ngasigi star singchu makoi ba wapam phongdok kiba leire Kennedy su thambiyo ai wangkhai laisam laikai ai dagini koi gi pabung ming laisam syam makti laijagi laikidre koi china ohumni yamba nimai ande aina ani subani ahum subda govin koi nupa nakta ohumni aduga yambadi hujing Indian Air Force thabak tawri aina huji se sakan leiri naupa business tawdun laiminari koi sinau smai leiri aduga asagi career se karamaina laki aina tajabada folk tagi kano tawgina tajai adu masi kitan tianthak ba haitar yam sanlo wari ma ngasigi phibam sibu yorokpada karamaina laki aduga si matang ni kitang tajari oh isai je koi yamba isai yam pame yamba koi namana class 4 5 6 ka karak pati man gitar am khong dan dum lakpa de ai jum mai matung ina sum lai koi matang mi isai koi English isai mayam saktan khotana laga matung da ina Manipur jida kari isai tamagadi hena phagada gena khara sakhol matung jida hai tare
ꯑꯩꯅ ꯃꯅꯤꯄꯨꯔꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯁꯣꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯦꯟꯅ ꯆꯥꯟꯅꯒꯗ꯭ꯔꯥ ꯃꯗꯨ ꯇꯝꯃꯒꯗꯤ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯑꯩꯅ ꯑꯣꯖꯥꯁꯤꯡ ꯃꯇꯨꯡ ꯏꯟꯖꯔꯒ ꯑꯣꯖꯥ ꯃꯉꯥꯡ ꯁꯅꯥ ꯍꯣꯏ ꯒꯤ ꯃꯈꯥꯗ ꯏꯁꯩ ꯈꯔ ꯇꯝꯖꯔꯨꯔꯦ ꯑꯣꯖꯥ ꯇꯤꯀꯦꯟ ꯑꯗꯒꯤ ꯑꯣꯖꯥ ꯃꯪꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯈꯣꯏ ꯃꯇꯨꯡ ꯇꯝꯖꯔꯒ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯖꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯦꯝꯗꯣꯛꯆꯔꯒ ꯏꯁꯩ ꯈꯔ ꯄꯨꯊꯣꯛꯆꯔꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯇꯁꯦꯡꯅ ꯁꯤꯒꯤ ꯀꯔꯤꯌꯔ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐ꯭ꯌꯨꯖꯟ ꯑꯣꯏꯅ ꯂꯥꯛꯑꯒ ꯉꯁꯤꯒꯤ ꯃꯌꯥꯝꯗ ꯂꯥꯏꯚ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯄꯦꯟꯅꯅꯕ ꯈꯨꯗꯣꯜ ꯇꯧꯕ ꯉꯝꯕꯁꯤ ꯑꯇꯥꯡꯕ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯥꯛꯇꯅ ꯗꯣꯛꯇꯔꯦꯠ ꯐꯪꯕ ꯅꯠꯇꯦ ꯁꯥꯟꯅꯕ ꯉꯥꯛꯇꯅ ꯍꯥꯏꯔꯤꯕ ꯑꯦꯆꯤꯞꯃꯦꯟꯗꯨ ꯑꯣꯏꯕ ꯅꯠꯇꯦ ꯁꯩꯁꯛꯄ ꯉꯥꯛꯇꯅ ꯃꯌꯥꯝꯒꯤ ꯄꯦꯜꯍꯟꯕ ꯉꯝꯕꯗꯤ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯉꯁꯤ ꯍꯣꯠꯅꯕ ꯑꯃ ꯆꯪꯕ ꯍꯣꯠꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯃꯊꯦꯜꯒꯤ ꯃꯍꯥꯎ ꯈꯛꯇ ꯅꯠꯇꯅ ꯑꯗꯨꯒꯨꯝꯂꯕ ꯀꯥꯟꯅꯕ ꯃꯌꯥꯝ ꯄꯤꯕꯗꯨꯅꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯍꯥꯛꯅ ꯁꯨꯝ ꯍꯥꯏꯖꯕꯒꯤ ꯃꯊꯛꯇ ꯏꯆꯦꯃꯅ ꯀꯦꯅꯦꯗꯤꯗ ꯑꯗꯨꯒ ꯍꯪꯕꯤꯅꯤꯡꯕ ꯋꯥꯍꯪꯒ ꯂꯩꯕꯤꯔꯗꯤ ꯑꯝꯇꯪ ꯏꯁꯩꯒ ꯁꯛꯍꯟꯅꯤꯡꯕꯒ ꯂꯩꯇꯕ ꯖꯥꯠꯂꯥ ꯏꯆꯦꯃ ꯀꯔꯝꯍꯥꯏꯅ ꯂꯩꯕꯤꯕꯁꯦ ꯑꯩꯅ ꯀꯦꯅꯦꯗꯤꯗ ꯐꯣꯛꯇꯒꯤ ꯍꯧꯔꯦ ꯍꯥꯏꯕꯅꯤꯅ ꯐꯣꯛ ꯏꯁꯩ ꯑꯃꯈꯛꯇꯪ ꯗꯣꯟꯗꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯐꯣꯛꯇꯒꯤꯁꯨ ꯍꯧꯖꯔꯛꯏ ꯑꯗꯨꯒ ꯐꯣꯛꯀꯤ ꯐ꯭ꯌꯨꯖꯟ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯛꯀꯤ ꯑꯣꯏꯕ ꯍꯤꯛꯄꯒꯤ ꯃꯑꯣꯡꯁꯦ ꯂꯧꯊꯣꯛꯆꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗꯒ ꯁꯛꯆꯕ ꯏꯁꯩ ꯑꯃꯈꯛ ꯂꯩꯖꯩ ꯑꯗꯨ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯃꯨꯡ ꯑꯥꯔ ꯀꯦ ꯃꯨꯟ ꯏꯕꯤꯕꯅꯤ ꯃꯍꯥꯛꯀꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯅ ꯌꯥꯝꯅ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯑꯗꯨꯗ ꯐꯣꯡꯗꯣꯛꯏꯁꯦ Mây lạc tè nông su tay sel su pai ne hau di jani mi su pate lai su lai te tin mu lai mu ki ngai a hing sida angang kapli o atia su saure o malem su mole o sanna bi su soire le tombara le tole o ai kupu bina dolai tombiki wa bire hin angap lise ala chindre o atia su saure o malem su mole o sanna bi su soire le tombara le tole o ai kupu bina dolai tombiki wa bire hin angap kapli se ala chindre o mai su lakte mong su tai se su pai de awadi chani mi su pate lai su leite tin mu lai mu kiri ngai ahin sida angap kapli. Thank you. Siapa? Isai siapa kemarin tu bige, isai si Kennedy konjel kata nata dengan saya foki sih ne pambiba foki matang dah isai malan thorok pusi isai mentamu itu kali pambi sih. Yamna nungai jai itu kan mayek su yamna phajaba mayek amoina aina filter jai. Thank you madam. Aduh bu isai aku ini isai ya sidi mioi bagi tanah tanah ya terbaik tadi nokpa isai nungai bawa kalon si barang berarti pau tu bisi leram moin kali aduh isi su karimu ada isai gak sih tu ngang biram gani aduh isai na pamjapa sum haiba hitam tu nontongan bamni professional oina isai sakhi ba singer tamak pa ngakta na taba aku suktam isai nong pun suktam muda pa misu tu isai di ngang beti tu miawe tu isi na ga isai ga ngang gani karam isai ga di ngang gani sih ꯑꯩꯗꯤ ꯏꯁꯩꯕꯨ ꯉꯪꯁꯨ ꯀꯌꯥ ꯉꯪꯗꯦ ꯑꯗꯨꯕꯨ ꯇꯥꯕꯗꯗꯤ ꯑꯩꯈꯣꯏꯅ ꯆꯤꯡꯗ ꯁꯨꯝ ꯇ꯭ꯔꯦꯛꯀꯤꯡ ꯅꯨꯡꯒꯤꯡ ꯆꯠꯄ ꯑꯋꯥꯡꯕ ꯆꯤꯡꯗ ꯀꯦꯝꯞꯇ ꯂꯩꯔꯀꯥꯟꯗ ꯉꯁꯤꯒꯤ ꯑꯩꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯆꯤꯡꯀꯥꯔꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯝ ꯅꯦꯄꯥꯂꯤꯁꯀꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯉꯥꯏꯍꯥꯛꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯁꯤ ꯋꯦꯗꯔ ꯐꯠꯇ꯭ꯔꯀꯥꯟꯗ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯇꯧꯀꯥꯟꯗ ꯈꯤꯇꯪ ꯁꯨꯝ ꯉꯪꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯉꯔꯥꯡ ꯅꯍꯥꯟꯒꯁꯦ ꯌꯨꯝꯗꯒꯗꯤ ꯉꯪꯖꯔꯒ ꯖꯒꯣꯏ ꯀꯩꯅꯣ ꯇꯧꯕ ꯅꯦꯄꯥꯂꯤꯒꯤ ꯏꯁꯩ ꯃꯇꯦꯛ ꯈꯤꯇꯪ ꯉꯪꯖꯒꯦ Nepali ꯏꯁꯩꯅ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯒꯥꯏꯗ ꯑꯣꯏꯕ ꯀꯩꯅꯣꯁꯤꯡ ꯅꯠꯇ꯭ꯔꯒ ꯆꯤꯡꯀꯥꯔꯣꯏ ꯑꯌꯥꯝꯕꯅꯗꯤ ꯇ꯭ꯔꯦꯅꯤꯡ ꯆꯤꯡꯕꯨ ꯀꯥꯔꯗꯤ ꯈꯪꯉꯝꯒꯅꯤ ꯃꯇꯦꯛ ꯈꯤꯇꯪ ꯉꯪꯖꯒꯦ ꯑꯩ ꯉꯪꯕꯤꯌꯨ ꯏꯆꯦꯃ ꯔꯦꯁꯝ ꯐꯤꯔꯤꯔꯤ ꯔꯦꯁꯝ ꯐꯤꯔꯤ
phiriri dur lage dur jage resam phiriri resam phiriri ado ise akoi nadi Nepali ki maroji khangge dabina maitelo ndadi masi ise kari hairong ngani masi usiki ise na sai be sai siki artha se kari oigri ado adumak mayam tamin daragadi ise gi mahau fazaba akoi mayek to maitelo na khangadi mayam yengbiri ba khai pelom so yam nungai gani khali ise kari adu artha se ise kari oigri masi maitelo na adum kaino ai artha ji phajana khangjadare kari oiro godo budi mali se mamse moi gi se makhona chom kaino tawbada moi gi khunduge pakhang leisabi singna harauraga jagoi chanminabagi isai ne na he akoi pangang da dung gangjaba maroina sabi sanogi isai haiba tare yamna nauthorakpa middle east naha ikhalapagi isai ne haiba dune ado iseda smaini isai ga heramgani ga se koi tadati sing karaga nung mangwamang da uramgadran kharmani isai su birami thaga jari se masi damta loinana namarapum sikhai rigi su koi sagi isi su laibiri itu ketungan tambah si personality yaubiri ado sing kabagi wakalun sing akta kan gibana taba Mount Everest summit tauba tau dabi wapun taba by chance torom dabu taragati aina highway wakalun su leiram basu ya ini kali itu masih tungan tambah kata ngasigi yamna mayamna koi pamna bagi singer basu laibiri itu ga naki nanau nupa itu ga master amasu laibiri marak sida kari ekoi sing kabagi ngata tabi entertaining da oibya ba wahang sing natraga kari khangbini bale gati itu share to view Dakere tidak ayo hangam tang hang jage na. Dakere ni style sakpagi style se unique way. Ada folk sang mani na folk ai jida wakoi na folk ki sai sing ta bada tu sung da bi yauram moy thaja de yauram gani folk ki dakere ni na chingak ba da koi loi tu sung fa we. Ada sigi style ji nataba dakere ni na tung da atopa style da saglak kadra ai gi mot da sigi style se dum sagal lehen janinge hai tare adu atopa saglak kadra na am tang hang janinge sikai yam na fajabu question ne isai je khogi sigi style ji de yam pam je taseng na hare gadi hujiki style de folk the best over khogi mai ju lakti hujiki do leire kachilai mu leire adu ga sinma amada lamban amada haiba da khogi minam bani haiba sayim ju folk the best over no nakta ahumam di ina release tau jakre mayam ju leiri adu ga adu nataba khogi market sidi kano mani style amne aduna moigi ju demand khara leibado adu gi jam sai handaki sinma gi khogi ibai o gautamna film ahum amuk tawri adu hum dagi sima adu folk te di bes amuk tawdre adu di sum mayam gi regular oi sai asam sai noita oire adu maju demand gi matung ina di saksai adu gu hojiki folk te bes tawi sai ji edam sal sakani aine ne pamjamni na maroida sikhai ga ba kai haibini mun makha tabiu dagen dia dugi tungda lakadaba isai lairibra makata na isai je lairi huzik se isai khara nammi kano ju isai je khogi album oina ju khogi manipuri huziki tongan ba lyrics sai tare adum ba khoi yamung oina ibiba mayam lairi adu mayam do oina album oina pulap oina khoi music video na taba khoi isai thaini gi oin tongramba khoi isai 10 amu 9 amu pulap phone ga oin tawu da adu main torga pulap hendak phongdok sarake aduga mayam ju tabi hai tare maroina ngasagi isai si mayamna pamna be isai kari pambagi haibdo kaithel da pot yon base lei kanana leibi ga dagi hai posini leibi ga do bidu leiraga di pot yon bagi ti kennedy da yam leiri isai mayam leiri mayam da nungai be isai khudol tamgane hai wapam ni oi aduga kennedy na ngasagi isi mani tarasu kennedy da adum kana tawi adum wari chanari adugi sikhai gamju hange to kennedy na di sports ki maro personality ani sida sikhai gan ba maibam sikhai gam gi amuk lak ki duni ko lak tinge sida ani akoi mang ges ani sida kari wa hong ga di phongdok pin ai nang sai digi khangjaningi je akoi gi sai kano da sing da akoi gi Mount Everest ka ba have je akoi gi cinema da kai da noi akoi di uzabda ne aduga aseng ba di aseng waram gani ko haibagi yamna silencing oi ba ma yam ki ba ma di phawe aduga madu da chaba thakpana kamai tau jano adu yamna ingam gadra adagi risok pan bagi yaw bazala madugi kanogi fast aid kai adu kamai torga adu ma awa me am thingna bado adu tang ai khangjin share to bio mountaineer ki se
रिक्स से अदुम लौरगा चटपने अदो हजिक से मैडम मोइगी मतमगा अखोइगी मतमगा खेनै बयामना अदो मैडम मोइ मतमदना इक्विपमेंट से यामना सोनबा अदो फिजिकली फिट ओइरगा इक्विपमेंट जाम सोनबा हजिकना इक्विपमेंट से यामना फरगा ग्लोबल वार्मिंग लाकपगी नेचुरल डिजास्टर मैम अमा थोलकपा अदुगा एडवांस उन निंगाइबा सोम मैम थोए अदा चाबगी स्टाइल से आइगे हान हाइजरगे मैडम मोइ स्टाइल तोंगालमगने आइदि ngasiदगी चाहि 15 हंतक सिल्वर जुबली ने मैडम मोइना काग्री से 25 इयर्स सुरबने अदा अखोई मतमददि अखोई ड्राई फ्रूट्स खरा पुई अदगी अखोई रेडी टू ईट पैकेट ता हानलकबा तोंगाना अखोई माउंटेनियर की फूड खरा लै हाइजबा तारे अदुमाइना अखोइना इसिंग जे अखोइना उनदगी खरा खतंग उन जे अफब खरा खोंकलगा अदुदो सादोहलगा मही वाला इसिंग वाला लगा हाइ तारे अदु वाला लगा ngसाइगी पैकेट तुदा इसिंग असाब जे हाइजलगा नमाइना चाक से वाला लगा चाबा ngaतने बदमाइना रेडी टू ईट अदुगा हेवी लंच टी अम फाउ माउंटेनियर अम हेवी लंच तौबगी चांस लाइते अदुगा फंगजु फंगदे हाइ तारे हुजिक हिट तौबजे अखोइगी मई जे कमाइन तोरगा पूरा अखोइना गैस में पूरा चतरा मई जे अखोइना सिजनर को ब्यूटेन गैस हैना खाक्सिने ब्यूटेन गैस अमना ब्यूटेन गैस अमदा हालिसे 250 ग्राम 250 ग्राम जिना माजिना इसिंग लिटर मरी सौदोहन याय उनदगी अदमाइ तोरगा अखोइगी उन जे कोखला कान माइना सौदोहला कान सिनबा अदु मपु हुजिकिदा अखोइगी केनेडी जो हंबिरी अखोइगी शेयर तौबसी कंटेम्पोरेरी ओइना सिखै गान बना माहाय मतमदा थोलकपा थेंनरपदुनी इसी मेगी करमाइ थेंनबिरे मसे ngasiदगी aina ching average lurisi 125 years pura complete lore akhoi civil jubi tawi yam thina khenai matam duga chingkhai ngamna harisi chumi matam du da di akhoi na chingka baji equipment si kano tawa haidi equipment si thokti thoe adubu yamna expensive oiba akhoi na effort taw bangamdaba aduna akhoi na matam du chingka ka ai isamang na chapakan ai isamang na tongi ba butsi khoi second hand gi but oina katmandu gi leiraga sizinai aduna se butsi su isaga chaba phangdadana tauba adum adagi chaba thakba ju akhoi gi di akhoi gi group tu da di am ngasai ha gi dumaina akhoi gi whole expedition si 3 months angki average expedition dogana aduna akhona hobadagi na akhoi gi di pura heavy isagi me kanosi khoi isana hona jaraga mentally physically and preparation jo khoi isana loina taujaki aduga taubasida akhoi di 21000 feet phosida akhoi gi normal gas cylinder si puraga akhoi gi matam dugi hai tare hu ready made ready to eat sisu phajana phangdaba aduna 21000 feet sai bosida akhoi chaka hawai ga thonga chai aduna chabani na adu akhoi gi kano du adum isadi loina mo matam du dadi akhoi gi kano si fit jamna oi gi di continuous trend tauba aduga ngasai ma akhoi gi nau kendina hangiba ingbagi sang si kayam ingam gadage haibada height to dadi akhoi gi 26000 ga yorok padadi isadagi khone isana khudak da sichaba tinjibo khudak da kaino ole dona nungdangi matam dadi -65 degree mu inge aduna ingraba -65 sida akhoi gi matik chaba akhoi gi according si phangdabanina akhoi si kaino singa sai button gas hai se thadoga akhoi ne chene chana ba firon jibo sahaleba adugi mati inge aduga nungsit ki sitpagi kaino si su 65 degree 65 kilometer per hour ga sile hairibo kaino si mayamna south cone an hainari si aduna aduki mati inge aduki matik su kano tawi adagi ising adagi hairiba high to yoradi oxygen sizinare haide mi gi depend tawe oxygen se adubu khara amadi dum cam1 cam2 22024 mi da pure adudi ado ai samaki oina de ai 26000 dumakta da cross or matung da ai oxygen sizinaba hawi adubu akhoi di oxygen si matam du da hana akhoi gi mamang da chakhiba mungna kano akhoi gi matam du da Russia na sabo oxygen cylinder bottle lama da 3 liter gumba yawa 3 liters si akhoi na chatring ai da hana ane akhoi na Delhi da lairing ai da akhoi gi kano si physically lungs capacity si aina amuk sa sor hojan bada aina oxygen si kam intake capacity lai ge na akhoi na check up tawraga chatla kanda adugi matung ina yamna kumna calculation holaga once oxygen si sizna ba hograga di madu lokthok pada di adum haidi gyan si kame season na dringai da fit oiraga lairamba isi hek sizna badu hograga lokthok adi
kano tawdabani na adumana oxygen gi calculation je ai isana adum hocharaga chatpata ba aduna ai gi speed se kyam kan chakani kaidone se loina adai gi height to the isa itomtana te chaba thakpa chare ai isana tawjarani tumme aina pungya tunga dage calculation holani aina sheliba furid firon khungup si ai kadai ta isana loina hona kano da ai khoi gi guide pudi yawe adu ha same height to da khoi loina ma human being ni na amana amagi mateng pangba si pangdi pangne babu amada depend tong na de aduna isa si aduki matik mentally and physically fit oina ina itom ta da adu khanjaraga aduga ngasai risk low vibe risk ke am chamuna low ge da khoi ni chatring ai da khoi LIC isana fill tawraba form du da aigi family ai isana soi tawraga ai karigumba any accident da isana yajare haraga soi tawraga chatle adugi risk ke am jawge da aduga akhoi gi whole doctor team su yaudabani na adugi matam du da aina adugi haitu yauraga aigi isada kari faurei kari change lai mioi ba khoji sida laringai da di chapmane adubu after 10,000 feet yaurakan da di 10,000 feet ki awang ba du da di mi gi physiological change loina lakani aduda phat machakan ba makhada kallasu adugi mat adu bawdi kitang kangbada wai adugi mathak tu yauradi ai isa sida kari watchari ke se isana dumaina khoina isana kano tawjarakanda aina ngasi tumbada nungai trisi kai gino ai kok ngawi na kok si chaning ba phawdri si kai gino na haitu gi matungi na khoji up loina mak safe service ni at sinani adventure sports ka atai sports ka yamna khenari si kaino da akhoi gi adventure sports sidi awang baching ka bada babok su yaude judge su isana oidoini loina ma isana tawjaba sport makhala manina hariba adventure sports sida isana isagi confidence ama build up tawbanga me okay yamna challenging oiba haidi isina haibiri masagi sports wide boxing chinaba buoiro lamjen sem buoiro mayam yenga just yauba aduga doctor yamna equipment mayam amna yomsallaga isasi yaringi risk si handai haibene aduga sing kaba gu badati tongan ba la assume sports tati risk full risk isagi risk puzaraga aduna ba kathokpa ma yauna changdragadi madunga magi thongna se leite aduga masi badui thongna da spirit tu leiba mathau tai haibaduni maraksida khogi maibam sikhai ngam badagi magi round lakti da khoi yam nungai ba tetak isai matang kenidi dagi ngang thogadi sai waru mayam jikitang ko kani khali sei ma sam tang thok sei je khoi sikhai ngam ba khoi gi maibam sikhai ngam na choice torogadi yam nungai ne tak choice tok sei am ta kenidi dagi sei khang leiragadi sei nungai bam tang choice tok saludana nang ka thangna bani kem haide Manipur se jam bang ta da ba okay dudi kano gi hamba aigi signature oi ki visai ne am ta ngai biu sagi maibam sikhai ngam na Manipur sei yam ta di haibsia ngasi khoi gi Kennedy na sa kan ai sei choice tok jege ba tabra tabra yeng se ba humang so bi sei dong ta taklang to biru tabra tabra yeng asi tabra yeng si ko ready Humang chawida, humang kangida, thum sonida, lai ho hoida, humang chawida, humang kangida, thum sonida, lai ho hoida, nangi naram humluba, humang chawida, humang kangida, thum sonida, lai ho hoida, nangi history digan luba, humang chawida, humang kangida, thum sonida. Ho ho ida humang chawida humang kangida thum sanida lai ho ho ida humang chawida humang kangida thum sanida lai ho ho ida Khalaki Mai thong phaj badi hanne do kir kir sum phaj khalaki ikto mo hada na do ne ikto mo
humang sawida ay humang tangida ay itam salida alay ho hawida ay humang sawida ay humang tangida ay itam salida alay ho hawida. Thank you. Kennedy isai si sikhegan ba tagra bara hada karmai tawe. Tadri ya. Tadri, tadri se taro aduga tabiro masi isai si yamna mayam pamner baduga yum da Impact TV live si yengbiri ba mayam da so phajub manungda kambal manungda ka maipu manakti gomjala yengbi ba hota kitang lapthok pirka humang ka ngabrina kitang face view habisima appeal tawsage aduga ngasigi Impact TV gi khogi Manipur Sangai Festival 2018 ka bari leina usri live show se MMT ga loina sem sajabani loina masida pawut yamna sang thong nai khoi the sponsor tawbiri ba Elora Hotel More amni Nako School Maitram loina co-sponsored by Caesar Hospitals and Research Institute Classic Group of Hotels sabati SPS Construction haribasina loina liglagi makiri se khoida simla bakutol pot pinandam gi sem sajari loina maraksida yam nungai ba viewers singda yam nungai ga ba ngasagi uzari ba khoi laijari ba khoi manga sinata ba anauba mathela mo ina khoi anauba artist sama ga khoi kausan jage. Let's welcome Kavira. Kitang Kavira kita bakta khoi aina phamjar bai hoso jabari na Kavira da sinasari. Welcome. Okay. Okay, thank you very much. Sima aduga singkai gan ba Kavira lae Kavira su yamna mayam gi hoji yamna maming saklak ni ba dum ba PM khang ni adubu Kavira gi si Kavira thengam si thena yobi ra si yam ngai se loina akhoi gi MMT amadi akhoi gi lengbi ra liba gas sing da khudol tambagi tengyan yam samba khudol tambagi khudong sa ba du su akhoi yam thuna simbiro loina Kavira lakpasida Kavira si ngai gi singkai gan banadi Kennedy ki sai si tadri Kavira ki sai ga dit balai bra karmai tawi mas kangbra mak yam nauzari bini waru bi ganu ngasi langbira lib gas ngasi waru yam nauzari batuga Olympic ki target to sari bam dream to ri batung laba sanaroi sports climbing sanaroi ma khangni Kavira ji khangbi bra hada khangjedri Kavira se di khangra bina ko ju khangri anga takpiu Kavira si kara wai te kino aduga karamaina to buno family kamai te sai background kamai lei se tang mayam da share to min se maroina akhoi gi especially ngasi guest live maisnam sing maisna ngapi gani maibam sikhai ngan ba sports climber Asian Games sa saruk yadna dung laba yamna achievement sports award kya phanga ba dung laba sanaro isi wakhulonda mana sana badu yamna sum sana da thoy yawgi bisina isai no mai entertaining si kitang mana lapthok saba male tu mahiro mo ni lebina dung adu mak ya haisening mun ngasai koi isai koi thaba ma taw ma tam da koi yoja sing na tapurang pandam da atop wakhan kemi anganu koi nang ugadu target to adu dam yeng biu phatpiu haibagi mo ongda ma ai ngasai goi sum ma wari sanam tam isai ukta da gai mana pamjari bo Olympic ki target amasung mana kanugi sing kawa amasung split climber haibra rock climber adugi target to leiraga mana tawbudo adugi matik aina thagale adu aina thagale hai tare yes yamna magi determination thamoi digi tholokpa wahai tuni haibiri sing sai target tu mana oiningi batu oibanina tu pamta yengda batuni masi yam papa masi su yam targeted roi bodam khani Kavira digi inspiration mangoda ina amadi ai tamhaure Kavira digi tabiro sai khangdabanina sak takpu tu takpiro mayam da haitare mayam ngasi casing loina yengbi mayam das Kavira sak hanan takpiu karawai digi leibibini ma babagi mingna kari kabuna duka isai de khoina yam taraba power mayam di leire adu nau nam tang sak takpu dini tajaningi se aigi leifam se ngarangbam dagi aduga aigi babagi mingna sukham angau yam sing aduga mamagi mingna sukham bang biloi dang debi aigi chinnau na mari aduga aigi isaigi lamsda haija taragati ahanbada aise oja sunita ne pramda tamjare aduga aigi oja thodam kamesorda amuk tamjai aduga aigi isaigi career gi oinadi oja khaidem imo mana isaigi lamsda ahanbada pusin biraga edi mathang aikoigi dada toni hoy adagi aigi dada ekyanggoi hoy mayam se toraga aigi isaigi lamsda mayam sna ibu khong thangzin baje takpire kut pai dra sikat pira puni haibaduni adupu ngasai si Kennedy Khuman su hek lakpagi isai ma hanai ta kamhalle hek sakpani mayam sike do ngasai gi isai si mathang nang sakana Kavira dagi koi gi kitang sports ka mari leina ba du ka laibak ning gorom da hana koi
choice to hon sani leibak ning bu gum gi sai gum leira gadi Manipur ki maruina tongan tongan simpham da thabak subiri ba officers sing police sing aduga Manipur rifles ki aduga ba thomi sing loin tongan tongan ba sports da nataga Manipur imabu miyam da basak tak pada Manipur bu ngakli ba kwai kibik pikpati ki horoga so bu khudik makta mayam pun makta be bi sai batang hana tamina si kabira de ki dum choice to ran tung mayam da lan thopiu Lebak ningba. Lebak ning bada lebak kita halan ningan se ajari ba lebi bra karmain to Ai gi obdi leizade do amiki oiba isai se dum sakjarage. yai ke sukai di mayam da kitang kana to do yai Manipur Mountaineering and Trekking Association ka loina na Manipur Sangai Festival promote to na bagi usari ba live show si dai koi mayam da share tawza bani loina na kabira de ki tum laba yam nungai ra ba sai mati matar ka sa sai gi kano da singkhai ngan ba da mung laksage maibam singkhai ngan ba da maibam singkhai ngan bi sai gi sports climbing gi career sai gi hypet kanana spirit to ba do kanana kamai to pa haibu ma haibe thang le do masai challenging kari kari thengna ba khudong thi ba yamna khudong thi ba lai bra da adum nungai bra sports climbing gi kano si hak practice to budi hora ka nungai ba power karmai na lai bisi sport climbing je yamna hoji chakol lai ba sport makhalam ne olympic is khwai yana ma Tokyo 2020 da chang do basi event je khwai fastest sport growing jo hoji world da aduga magi sports hoji Europe da di sigi climbing je yamna popular hoy Europe rom da ki hojira khimni si sports climbing je aduga Europe da di si je gym oina lai mafam tonga tongan ba Tokyo city the city the 200 plus climbing gyms lai jai magi se amna entertainment so iwa aduga mayam loinamak family ona lagasu ka ba yawa aduga profession ona su oiba yawa sport makhalam ni aduga som magi climbing gym manung sida loina kaino su lagini magi ngi restaurant mayam chill tobam aduga DJ moi loina su makhal su lagini aduga magi se makhanyam lay bouldering hai makhan sima adum mayam entire world da kwai digi aduda mayam tongan tongan ba mathel hai tare sports climbing gi tongan tongan masak sing sida koi gi singkhai gan bana flight to ri masi kari no yam target to ri ba hai ti sport climbing na sai gi hai re na makhal ahum mari lei sida kwai di dang na kwai di pam na inaw na kwai di taw na sangsali ba se kari da no makhal ahum ne balai se bouldering have mal lead have ahum sida loi mak adum tas to bra kamai to hajibakti ahum maximum loi tas to ba olympics sida event sida ahum maxi punjala combine hanam leba ahum maxi loi sana mina sana ga do ba adu hajibukta kanamtana world championship ta ahum maxi goal logdri ba adu ai ya oina ba ahum maxi goal loggi target to yes oi bangam sano adu ba पृथ्वी की कनामतरा पृथ्वी की ngam da posing do Manipur ki magi tang laba mapari mabom singna pura poisonu saisak patigi horaga haizari ba tunga tungan ba sinpham da service to video khwai ki bi aduga pik patigi horaga pikli ba hangam thari bati horaga laibiri laigak loi sing phau da Manipur magi nungsi ba se kahen bigun hai bisi bo impact bi ma khati apil to sege loina na naska bira lebira le nei sai amaga mung tamina se yam tentak ba full tawraga di matam se am sang lo brin tentak na ko antara di gum matam tamina se yam nungai ba aina hek choice to jeraga di nungai ro do isana khanbi ba mayam da nungai gani khanbi sai am kutul tambi
cái pi châu mít yên khôi cái khôi châu âu ba băng cái băm dầu hắn nó pi khôi cái khôi châu khôi tôi pi cái pi châu mít yên khôi cái khôi châu âu ba băng cái băm dầu thập đi ngay thập châu máu đi ngang ngâu dâu lặng đi ngang lăng dâu khôi đi ngang khôi dâu thập đi ngay thập châu máu đi ngang ngâu dâu lặng đi ngang lăng dâu khôi đi ngang khôi dâu atukan lang nan di Canada lon na thamoy do biram pathok la ba 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 atukan lang nan di Canada lon na thamoy do biram pathok la ba a bullet anong may bullet dia ay na nahaki bullet 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 don't we bullet thank you bullet หายไปกี่ว่าพมสิปลักปรินานุปีน่ะก็ยี่ bullet เท่าตะบยาตีเท่าบยาตีนั่นก็เท่าตะบยาตีสิ่งเธอต้องไปเลยแต่ bullet ก็ไปเซ่มาสลักภาษาสิ่งให้กันว่ากะรีเผาอีกสิก็ยี่นุปีมันน่ะ bullet ไอ้บ้า bullet สิน้องไม่ bullet หายไปดีกว่าอะbullet กี่กันเนาะสุดไม่สุดให้บ้าโซ่สิ bullet สิต้องเท่าดีบ้าอะกะรีเผาอีกสมัยนั้นก็ยี่อิสราเอลกับอิรักก็ยี่ดีไอซีให้ก็สมให้จะกะรีเผาอีกbullet ก็สักตัวรู้สิสักละกันอีกไงท่าจะรู้สมัยนั้นท่าจะเดียวบ้ากระบายตัวมันใช่คนเดียวพอจะรู้จิกตัวกระบายตัวโอ้ยพอจะใช่ตาดีตาเลยฮันตาร์มเมกับอิรักก็ต้องตัวนี้ bullet ที่ตาร์มเมยามนู้นก็ใส่ตาก็ใส่ตาร์เกตมันสั่นเลยนะก็ใส่ไฮบีบุตรวัคละมันวัคละนั่นตัวก็ใส่มานะปาเมไปเอ็มตัวสังเกตละก็สปอร์ตไคลมิ่งสังเกตละไม่ปานบุคคลนั้นบุตรนะอีใช่น้องไม่ลีลาซีนีมาไม่อันทัดตัวก็สังเกตเลยบุตรบุตรเพรสเซตตัวก็สู้บุลเลอะไรไปใช่สิ่งที่ชิดเท่านั้นเมสิ่งที่ตากอะไรไม่หนักคงสังเกตละเมมาสิ่งที่ตัวกับอิรักีอันตัวก็ตรงกันมันก็สิ่งซิงเกิลสิ่งไม่กี่ตะกี้ยามน้องไงมาตุ้งเราวัคละตัวก็พงตุกสังเกตใส่ตาเดียวเมอันตัวบุลเลอะไรไปสิ่งที่ยัยรำบุตรสตรัคเตอร์บุตรโอเค thank you very much มาร์คสิตาคุยกับอิรักีใส่ชุดตาเรียตัวก็สิ่งที่ใส่สิกับอิรักมาส่งแกนดีน่ะสักลิบะใส่ออฟสเตจตัวลิบะมิวสิกแบนด์สิไม่ยามตั้งมาตั้งไม่ยามขังบินกันก็นี่มาสิแบนส์แบนด์นะทว่าแฮปปี้แบบนี้งั้นใส่ตะกี้แกนดีคุมันอามาส่งกับอิรักนะใส่ไปใส่สิ่งที่เทลลิบะโคกิบะไม่ยามเสพแบนส์แบนด์นะทว่าแฮปปี้แบบนี้มาสิ่งที่ตัวแบนส์แบนด์สู้ impact TV มาดีพาร์ทเนอร์ก็สปอนเซอร์สิ่งไม่เคยดีกันตรงเราทักกันประตูพงตกสเกลเลยนั่นนะมาทั้งสี่คุยสปอร์ตนักกีฬาคนสลักกันด่ะอีเชี่ยมาอันนี้ตาได้ไอ้ไมโครโฟนน้ำทั้งสินเนอร์เกตุกันมาด้วยนะอีเชี่ยนะเขาศึกษานะสร้างแล้วว่าสปอร์ตกีกันเอามันจะหลักที่สินะเขาศึกษาสปอร์ตกีทีมสิตาสปอร์ตกีสองคนเลยนะเมื่อกี้แมนสันตัวมาด้วยนะเขาศึกManipur Mountaineering and Trekking Association ไปกันเลยว่าของทางตรงอันว่า service ตรงอันว่าสปอร์ตกีลำนั้นสังเกตเลยว่ากันเอาสิตา government กีเลยงากีตัวPeople of Manipur ให้ไปตาเร่ตรงกันตรง stakeholders สิ่งที่ใครเห็น support ตัวนี้มาตั้งสิเสียมาคดีเลยมาสิเอาว่าปากคดีเลยมาสิเมนเซนลันนิงบ่งั้นสิอคุยกี่มณิปุรสิ sports กี่ power house เนี่ยนะอินเดียนั่นมาสักครั้งบีอะดูบุไอคุยกี่ sports ตะกี้นั่นแต่นะคุยกี่ adventure sports สิงั้นสิ Manipur Mountaineering and Trekking Association นะ adventure sports สิอะดูกี่มาติจับขัดละกาคุยนะหุ่นจีสกินดีเวล็อปเมนต์นั่นนะกำเนิดกี่แผนไม่อามันสุดเลยสิได้ได้ adventure tourism ไม่สิจับขัดละละกันแต่da Manipur กี่งั้นสิกี่สังไงคุณดงจับเราจะระกา Manipur กี่เลบมีอามันดี government แต่อินไฮเจนิงบัสิ adventure tourist สินะจับขัดละว่ามาทำแต่daไอ้คุยกี่ industry มาติกชานะเลยจะได้ว่า Manipur กุมบัดดีคุยกี่ youth สิ่งกี่ opportunity สิยามนวางนะให้เรียก adventure tourism สิได้กี่ adventure guide ตัวระกาไอ้คุยกี่ Manipur สิตัดเสียงนะไอ้ที่มาปานกิลำได้ไอ้เนี่ยจัดละกันแต่สู้ไอ้กี่กันว่า friends ไอ้กันสิ่งได้ไม่ยามมาจัดลูกระกามาตุ้งได้ adventure tourism กี่ scope สิ Manipur ได้ยามนะเจ้านั่นเลย Manipur กี่กาจินโคยาสิ่งกิลำได้อามาดีตัมปากิลำได้ยามนั่นเลยให้ไปที่ไอ้นักกันว่ามาตั้งขราไอ้สิadventure tourism กี่ through ได้อินเดียกี่มามิ่งเลยระบาสิตาวล company ได้มาตั้งคิดตั้ง part time นะทับกตัวรามีอดูกี่มาตั้งดูได้มาปานตะกี้หลักไปยุโรปัน country สิ่งน่ะปามีแบบอาปามบดูไอ้น่ะมวยน่ะขังไอ้น่ะขังเอาไว้อดูกี่อาปามบกี่ nature กี่ฟังบดูManipurดดิเล้งเดินอะไรแบบนี้นะคุยกี่ tourism บูจักขัดน่ะบอกว่าน่ารัก through government นะManipur adventure Sangai festival เดียวหันเดินตลอดกันแต่การจินโกยาตลอดกันคุยกี่ youth กี่ activities youth da adventure guide นะคุยกี่ high river adventure กี่กันว่าสิได้คุยกี่ hotel ตัวใบใหญ่
gari akoina cab service tauba mayam ama lerkanda soidana maki hujiki adventure tourism sina income hena government ta maroida adventure tourism sina manipuri yamna so scope ama leri tongan tongan fauna flora and fauna masigi mayam si yonganda loktak pat sing man leri ba mayam si lokanda adventure tourism sina manipuri asoba masa economy aduga manipuri sakut pagi prithvi da sakta pagi asoba adung mafam adu kan mangam hai bai segi appeal si puna magna ngasi yang biri ba khwai ki na madugi ideas loksan pi daga madu hel sakon ba se sem sabina se wapun thamjagi loina ngasi lebiri le ba guessing da khoi gi kudol yam sambal lengyan kudol tamna ba pungkham de loksagi lengsin piraksi ngasi gi Manipur Mountaineering and Trekking Association ki founder secretary biri ba madam KS bedamani lekhat pirtana ko impact tv gi tokan ba khoi gi sin loksan lekhat piraga ba hai kudol se tamina se lekla ki ba ke digi tambiri ki soy ai ke ga kudol tamjagi ada kabira ada ni kudol tamjagi tu ise Tabiri basi sema bedamani Manipur Mountaineering and Trekking Association founder secretary biram bini bahada ngasigi Manipur Mountaineering and Trekking Association punjaraga impact tv ne kudol tamjari ba adi Manipur and evening with stars class of stars asita meng tabiri bu khai kibik su madung bi ngai ba apri ngasigi tagi horaga laliba sangai festival ne hek loi fa ba ngasigi so sugumna hayeng in bisu matam sana usagani maya meng tabiu loina na hena sokat pa hena phaba Manipur mu oi oram da tonga tonga personality singna madung lobigi ulong sabdu lobi se habni thagasari sema loina matam si loisalakuni du isai matang ra hoyi songoi tare apoi kennedy masung kabirati isai matang tamin darga ngasigi live soci basigi thamlik si phamam lang da tuga duet ko bale birga dem tang performance tu biramo lebi pra duet ti leitre sai je mati oina sexaragi ham se anova akogi ngasai khara lang ma tagre folk song tagre aduga adaki anova sei matim dang saksaki maya tan sembiro Chapuga manara aigi thamoi se gai bire nangi michina chapuga manara aigi thamoi se gai bire nangi michina hai theragi aigi nungsiba thalaba thamoi asidagi nungsiba ase zara 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 la 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 Thank you. Ina aroi poina kabirati tar loisan si kabirati Later
Takasari isang ahawba puk thadna sabagi mahau sichu dum laibenen khanjai ngasi pelhau da basing hayeng inubita nungtil pung marida mafam simakta da live show mati impact tv da live show yemiraga ngasi sabada wahloba masal sing mahau sing ado hayeng so muk lobi hai basima impact tv gi amati mmt gi maikete gi matung laba wafam adu thamjage lona ngasi gi an evening with stars class of stars powered by Irako School Maitram Amati Ilora Hotel More Loinana co-sponsors by Caesar Hospitals and Research Institute Classic Group of Hotels Amati SBS Constructions Loinana Sinbi Lagbiba MMTA gi so what yang mang loinana ngasigi social sabani loinana ngasigi hariban evening with stars class of stars ida thorom lengsin berakba ngasigi guest sema Gurumayum Anita Namarapam Nok Singkhaingan ba maibam singkhaingan ba madi tongan ba ke singer sing Kennedy Khuman loinana kabira punama pu impact tv madi MMT ge maikhe di thagap pung chu loinana ngasigi impact tv ge live show su bi yang bi ba ming tabi khai punama amukan daw de boina kurumjari